Kanglai pau thaming tabiriba sumataramna okjari hauzik numidang wairamgi oiba maroiba pau khara update tawjari. Ahanmada opposition Congress ki maikeidagi House ta Chief Minister N Biren gi mathakta thajadabagi motion thangatnaba thorang tawkre. BJP MLA singi maraktasu kem tawnaduna misang khomba haunakre. Hayeng ayu pung 13 taba matamdagi haugadoriba 12 suba Manipur Legislative Assembly gi 3 suba session gi ahoban numita Governor gi address piraba matung hek Mathangda opposition Congress ki maikeidagi House ta Chief Minister N Biren gi mathakta thajadabagi motion thagatnaba opposition gi maikeidagi thorang tawkre hairi. Karigumba opposition gi maikeidagi thagalakiba no confidential motion adubu maipakiba tarabadi BJP gi anoba Chief Minister ama Raj Bhavan da wasak lawraba yai hairi. Pause asina thajaba yaba mafamdagi phangba paugi matung inna source ki matung innadi center gi lusingba singna kaurakpadagi akhanaba charter flight da Delhi da Pisinkhre Chief Minister N Biren ngasi numidang pung 9:30 rom taba matamda Imphal da thoroklagani hairi. Chief Minister na Imphal da thorakpa matamda BJP gi observer ani loinarakpa yai su hairi. Observer ani aduna Imphal da thunglabaga BJP gi MLA singa unaduna hana wari sanaduna party manungda lainariba nungainadaba amadi apen penda sing tathok tasin tawnagani hairi. Karigumba themjinba yadaba Thoklabadi hayengdagi haugadoriba assembly session gi ahoba numita opposition gi maikeidagi no confidence motion thagalakpaga loinana motion adu maipakiba tarabadi BJP gi anoba legislature party gi lusingba khanbaga loinana kanabu anoba Chief Minister uhengadage haibagi thorangsu BJP gi observers sing aduna singani hairi. Cherak asida BJP gi MLA singi marakta ngarang numidangdagi hauna kem tawba haukibaga loinana misang khomlabasu haukre haina atopa paugi likhun amana hairi. Pawasina makata na hayeng opposition gi maikeidagi house ta non confidential ngapigadi no confidential motion pukhalaklabadi BJP gi MLA kharadi motion adubu saugatuna sungsoi soidana vote pirakani loinana independent MLA amasung atopa party gi MLA singdasu soidana vote phangduna no confidence motion adu maipakani haina maikei amana yamna kanna asa tawri. Atopa maikei amadana CM bu yaba MLA sing punsinduna no confidence motion adu maipakhandanaba lalong yanakre hari. Karigumba opposition gi maikeidagi pukhalakpa haina thajanariba no confidence motion na maipakhrabadi athubada alliance ama semlaga anoba CM ama khananabasu thorang tawba haunakre haina pawasina makatari. Amaromda center gi lusingba singna kaurakpadagi ngarang numidang akhanaba charter flight da Delhi da Pisinkhre CM N Biren ngasi numiyungba matung pung 1 minute 10 taba matamda Union Home Minister Amit Shah ga Delhi da leiba residential hall da unakre hairi. Unaba aduda kari karamba wari sanakibano haibagi chapchaba pau phangba ngamdri. Amaromda ngarang Delhi dagi Imphal da halakiba Manipur gi Governor Ajay Kumar Bhalla Kolkata roklaba matung center gi lusingba singna amuk hanna kaurakpadagi Delhi da hankiba adusu ngasi Union Home Minister Amit Shah ga unaduna wari sanakre hairi. CMN Biren amadi Governor Ajay Kumar Bhalla Union Home Minister ga unaduna wari sanakiba adu hayengdagi haugadoriba assembly session amadi opposition gi maikeidagi pukhalakpa yai haina thajanariba no confidence motion gi matangda wa khanaba oigani haina thajanari. Makha tarakpa yamna maru oiba update amada ngarang akhanaba charter flight da Delhi da Pisinkhre Chief Minister Nongthombam Biren ngasi nungthil Imphal da amuk halakduna ngasi numidang wairam Governor da mahaki resignation che Pisinkhre hairi. Loinana Governor amadi Chief Minister gi maikei animakta kari karamba wafam sing khanakibage haibadudi chapchana haujik phawbagi oina khangba ngamdri hairi. Makha tarakpa aroiba pauda Khumu Jamba Lekaida Nongna Chajilamba Yumsing Masakhangdaba Miyosingna Mai Thadoklamle hairi. Churachandpur district ki Maitai Lekai haina khangnaba mafam aduda leiramba Maitai sing Kuki militant singna yum mai thaduna tanthorakpadagi hangduna leihauraba mafam aduda Kuki singna yum kaya sajinbagi thabak chatharakpada ngarang ahing masak khangdaba miyoi singna yum sing adu mai thadoklamle hairi. Pawasina makata na hai Kuki singna yum sajinbagi thabak chathariba mafam asi Churachandpur Khumujamba Maitai Lekai dagi khajiktang chatlaga leiba Chalkai haina khangnaba Khuga Turel Torban ga tainaba mafam sing aduda Kuki singna yum nongna sajilakpani hairi. Adubu yum sing adu ngarang ahing sakhangdaba miyoi singna mai thadoklamani hairi.